Akasbani Imphal, Wahengbam Rajesh na pau pajari, ahanbada maruweba pau. Raja sigi nomada tangai fadana changba polam sing puba Indian Railway gi akhanaba rail gari Khongsang Railway Station gi damang asi jiribam thadokre. Imphal West, Imphal East amasung Kakching jilada hayeng ayupung mga dagi numidang waram pung taruk pauba curfew komtokani. Rashtrapati Draupadi Murmu na haidi lawmi singi hak ngaktu na thamba amasung makoy gi tunggi punsi section na thambi bahay basi sarkar gi daitani. Awang nungpok Raja Singh da Paikapa project yauna infrastructure project marfudra ngasi ngaksel mantri Rajnath Singh na sangakre amasung Morocco da thokiba yuar habada siba migi masing lising ani chanipan henkre Libya da ising isaw na miyoy lising ani hena sire. Raja sigi nomada tangai fadana changba polam sing puba Indian Railway gi akhanaba rail gari ama Khongsang Railway Station gi damang asi ayuk Jiribam Railway Station thadokre. Aikoi gi Jiribam paumi ngathem bisojin hai Raja sta thoklibe irang na maram oiduna National Highway kuntha tareta pochei puba gari sing chathok sin tobada kudong chadba kya mayok nabadagi rail gari gi kuthang da tangai fadana changba polam sing pusinbagi khongthang asi lokholakpani. Food Corporation of India FCI gi oinasu rail gari anida purakpa seng sing Jiribam da thunglare seng sing adu Jiribam da leiba FCI godown da thadabagi thabak chathari hairi. Manipur da hojik tholibe irang asina maram oiduna yum amadi lan thum mangkraba singi assessment atuba matamda hauragani hairi. Imphal West amasung Thobal Jilla gi Deputy Commissioner Thopa Cherolaman hai mari lenaba miyoy singna makoi gi lan thum kaya yamna mangkrabage haibadu sarkar na piriba format ta mensilakadabani. Formasi relief camp ta leiriba nodal officer sing natraga mari lenaba DC singi website gi phangani. Mensilaba form Imphal West ki oina thasigi tara tareta aduga Thobal Jilla gi oina thasigi tara nipan phawgi manungda mari lenaba relief camp nodal officer sing SDO sing da pisilakpa yagani hari. Sub Treasury Officer Moregi Makada pension Lauriba pensioner singna karigumba makogi pension account adu atai Treasury Office singda hongningba leirabadi mari leinaba che sang singa loinana Imphal Treasury Office da hangliba STO More Sel da application pisilapa yagani hairi. Rajapal Anusia Ikena Haksil gi scheme ama oiriba Ayushman Bhava hayeng Imphal da hogdok lagani. Hogdopagi thorom da Haksil amasung yaife yumbal mantri Dr. Sapam Ranjan Singh Sharuk yagani. Thorom du da Niksai Mitra Singh da manapiba amadi haksangi kayat dan tobagi wasak lobagi thorom Singh pangthokani. Inkumja lisingani kunmarigi Padma Award ki online nomination pisilapagi matam thasigi tara manga phawa sangdok le hari ming pisilapagi thabak sahi asigi medagi hokibani Griha Mantraloin hai Padma Award ki damak Rashtriya Puruskar portal da ming pisilapna yagani. Padma Award mathang sahi Ganatandra Divas palanga mari lenana laukthokani. Padma Vibhushan, Padma Bhushan amasung Padma Shri Award lisingama chamapan yangkai marida hokdokibani. Tongan lam singda haithoi singtoiba miyoy singda mana si Kendra Sarkarna piduna lakli. Goods Transport Association None Jilana Imphal Jiribam Lambi National Highway kuntratreta ngasidagi kaugani haina tauramba matam kaktaba ban kudaktagi handokre. Committee on Tribal Unity Kotuna National Highway to the Chathariba Economic Blockade asi Sangbidhangi Wang Madani haina Lobi naba Uripok Apumba Lupna Raijagi Chief Secretary DGP amasung Commissioner Home da Aiba Cherolama Thakre. Lupasna Thadropa Cherolaman hai Sarkarna atuba matamda thabak paikatuna Economic Blockade Chathariba asi handonaba lupasna dabi tauri. National Highway 102 gi Lilongdagi Usoi Pakpi Waitho Pawada Lambi Paktopaga Mari Lenana Keti Puron Haujuk Pawa Pitokana Ladiba asi Pitokpinaba Lilong Highway Development Association na Sarkar gi puning chingchilagli. Sarkarna atuba matamda hairiba senpam sing asi pitoknaba honabiu hairi. 132 kV Thobal Kakching line hayeng ayupung mapandagi nungthil pung mari phawa mai mutkani. Sorada leiba insulator singadaba maramna 132/33 kV substation Kakching Elang Khangpokpi Chandel amasung Morena konma mafam singda mai phangloi hairi. Amaromda 11 kV Mantripuki 1 amasung Mantripuki 2 feeder hayeng ayupung tara mathoidigi nungthil pung mari phawa mai mutkani marmaduna feeder asina konba Nagaram Chingmairong Lamrongai Mantripuki Khabam Lamkhai Luang Sangbam Matai na singma mafam sing mai mutkani hairi.
आकाशवाणी इम्फाल की इपाउ कांगबुना सेप्टेम्बर थाना लाकपदा अखनना पुथोकपा थौरम लमयानबा हिजम इराबोट अमसुंग महाकी जर्नलिज्म कौबा थौरम अमा हयेंग अयुक पुंग 3 संदोकनी थौरम असी आकाशवाणी इम्फाल की कंगला अमसुंग संगाई चैनल अनिमक्ता ताबा फंगनी यूट्यूब चैनल AR इम्फाल सु थौरम असी लाइव स्ट्रीमिंग तौदुना संदोकनी पाउगी मरकथना ब्रेक अमा लमलोंग हायर सेकेंडरी स्कूल लमलोंग दा बोसेम की कंपार्टमेंटल एग्जाम की सुटी थारंबा दो एग्जाम येथोकिबना मरम ओइरगा हयेंग सेप्टेम्बर की तारीख 13 इम्सकेशन निमित्तगी हानगुम नॉर्मल क्लास हौरगने हाइना लमलोंग हायर सेकेंडरी स्कूल की प्रिंसिपल ना कंगनलक्ली ताबिरिबा पावसी आकाशवाणी इम्फाल लेगिनी इम्फाल वेस्ट इम्फाल ईस्ट अमसुंग काक्चिंग जिलादा हयेंग अयुक पुंग 5 दगी नुमिदांग वाइरम पुंग 3 फावबा कर्फ्यू कोमतोकनी थौबाल जिलादना हयेंग अयुक पुंग 5 दगी नुमिदांग पुंग 9 फावबा कर्फ्यू कोमतोकनी थौबाल पुलिस अमसुंग 53 सुबा आसाम राइफल्सना नोंपोक लेहाउसिंग मयागी सिखोंग थुंगखोंदगी यामलबा खुजुक्लाई अमदी पोखाइबा याबा मसाक माथुमसिंग फागले हाइरी अककनबा पाव अमा फंगबदगी ngarang nungthil mafam aduda thi humbagi thabak chathabada magazine yauna SLR rifle ama Chinese hand grenade ama tube launcher ama fagal le hairi Manipur thokliba irang asida Assam Rifles amadi center gi thong da penaduna khoisaunarba miyamna sangsin kiba khongjang gi charuk am oina Central Educational Institution sing thong thingjinbagi khongjang ama chathakliba asi mahiroi loop taruk MSU MSF Desam KSA suk amadi AIMS na tawinarba appeal torokli loop taruk asina sahi tawduna thadorokpa cherol aman hai rises the ladiba Central Institution sing thinjilakpada mahiroi sing amadi leiba ki khanbiduna handok piu Imphal West, Imphal East, Bishnupur Revenue District ki makhada leiba Revenue Village kayamrum maming ontopagi thabak chathariba asigi matangda Joint Action Coordination Committee na Mukhyamantri Nongthomam Biren Singh da aiba cherol ama pisinkre Committee asigi chairman amasung coordinator na sahi tawduna thadorokpa cherol ama dai oiraliba phibam asida Revenue Village sing maming onbeda ayaba pikiba mioi sing natraga village sip singi mathakta FIR lokotpa hairiba khul sing asida thetliba signboard sing loktokpa Imphal West, Imphal East, Bishnupur amasung atai jila singi manungda chanba Revenue Village sing hongdoktanaba sing yauri Village Authority Chairman Council amasung Chairman and Secretaries Association Tamenglong na atuba matamda Tamenglong jila da internet service hanjananaba khangalakli Association ani asina phongdoropagi matungina internet service yadaba maramna thabak thorong kayamrumda apanba thokle hairi maramaduna sarkarna atuba matamda internet service yahanbinaba appeal tawrakli Moirang College ki oina academic session lisingani kulumdoi kunmari gi BA BSc first semester gi induction program lagliba sagol sen numita pangthok lagani hari maramaduna mairoi singna induction program asi soidana yaunaba college asigi principal na khangalakle National Sports Academy Kumalampak Sports Complex Imphal da academic session lisingani kulumdoi kunmari da class 6 da ming chanbagi S verification amasung medical fitness test thasigi tarani pandigi kunma thoi phawba pangthok lagani hari akubam barol academy asigi notice board gi khangba yagani Rashtrapati Draupadi Murmu na hairi laumi singi hak ngaktuna thamba amasung makhoi gi tungi punsi sekhina thambi ba haibasi sarkar gi daitani manghai laumi haibasi mioiba jati gi oinadi chinjak piriba kangbuni laumi singi hak haibasi matangda ahanba malem gi oiba symposium ama neidrida hogdolodana Rashtrapati hai laumi singi hak ngaktuna thambana malem gi tungi phibam ngaktuna thambaga chap manai Laibak asigi pak chawbagi matangda wafam sing phongdokladuna Rashtrapati hai Bharat pambi makhal lising nifu manga hena lei amadi masiguma makhal sing kanbaga loinana yokhatuna thamnaba mioiba jati kanbadanatana malem asibu kangadoribani Mifam masla Laibak Yankhai Saknairaba Baigyanik Singh, Laumi Singh, Amadi, Resource Person Singh, Sharuk Yari. Mifam masla International Treaty on Plant Genetic Resources for Food and Agriculture gi Article 9 de yauriba Laumi Singh hak haibisda maruina khana nainari. Protection of Plant Varieties and Farmers' Rights Act lisingani amagi kuthangda plant variety registration tawba Bharat na ahanba leibakni mifam aduda kendra gi law singu mantri Narendra Singh Tomar saruk yaki Laumi singna anoba law pathap sinabaga loinana rasayan gi har sinabagi chang hanthanaba kendra gi chemical amasung fertilizer mantri Mansukh Mandavia na appeal tori Kisan Samriddhi Kendra Singhi Mute Singa virtually oina wari sanabada Dr. Mandavian hai Kisan Samriddhi Kendra asi Laumi amadi makoiga mari lainaba hiram singhi one stop shop ni
mang hai kisan samrudhi kendra singna har maru marang lebak leihau sanging tauba sarkar gi tongan tongan ba scheme singi matang da lomi sing da pau phaunan bagi khudong chaba piri kendra sing asina lomi sing da nong chingi phibam mangjong na khangali dr mandhabian hai kendra sarkar na pm pranam scheme hogdoktuna lomi sing da rasangi har amasung atai har sing sang manana sinabagi pungning thawatli Assam Vidhan Sabha na the Assam Mob Lynching Prevention Bill lisingani kulumdoi ya kidre sarkar hai asiguma thong sing da chenaba mioi sing ain gi matungina chapchaba cherak pangali bill adu AIUDF ki sadasa Aminul Islam na sabada pukhalaki Parliamentary Affairs Mantri Piyush Hazarika na pukhalaki ba bill adugi matang da hai miam huptuna mioi amabu hat pa hai pasi samas asida kanagumba amatana yaningadaba wafam natte mangnai asigumba mihata chenaba mioi sing sarkar asina mari leinaba ain gi matungina thabak lokhatli upa adaksana bill adu vote launanaba pukhalaki adubu madu voice vote yakide Assam Vidhan Sabha da ngarang Mukhyamantri Himanta Biswa Sarma na phongdokkiba matungina Raija juda singaningai oiba voter lising marfudra mapan chamapan nifunito lei Raija Vidhan Sabha da hanglapo wahang amagi pakumda Mukhyamantri nai singaningai oiba voter natraga di voter haina khangnaba voter lak ani lising nifu marigi case foreigner tribunal da file toraki masigi manungda case lak ama lising nifu taret loisinkhre Akashbani Imphal dagi pau tabiri Border Road Organization BRO na paikhatpa infrastructure project marfudra ngasi ngaksel mantri Rasa Singh na sangakre project asigi aprumba sempam lupa koti lising ani chamapan nifu mathoini Jammu Kashmir da pangtopa thoram aduda Pradhan Mantri Office ki Raija Mantri Dr Jitendra Singh ga loinana meter summary nifuni to hena sangba Debak Thong sangaki mahangna atei project marfu mapan virtually aina sangaki project sing adugi manungda lambi kunmari thong humfu matoi airfield ani helipad ani tunnel nipan yauri masigi matakta nongpok ladakta sagadaba airfield amagi jatrasu hunki virtually oina sangakiba project marfu mapan asigi manungda Arunachal Pradesh ta 36 Ladakh ta 15 Jammu Kashmir ta 13 Mizoram da 5 Himachal Pradesh ta 3 Sikkim Uttarakhand amasung Nongchu Bengal da ani Nagaland Rajasthan amasung Andaman Nicobar itata amamamni BRO gi machinchapa misak aman hai Arunachal Pradesh ki Mukhyamantri Pema Khandu sangabagi thoram aduda virtually oina saruk yaki Tawang lamdamda tongan ba tunnel kayamarum ngasi sangaba aduda yauki ngaksel mantri na IIT Jammu gi Jakti campus chathariba North Tech Symposium da su saruk yaki Morocco da thokiba yuar habda siba migi masing lising ani chanipan hengkre haujuk phawbada mioi lising ani changwa hena asok apan nangle Spain Britain amasung Qatar gi team sing mafam ado changsinduna mi kanbada tengbangli haukiba ilai numita leibak aduda Richter scale da taruk dasmik nipan yauna yuar hakibani United Nations ki pawng matungina yuar haba aduna mioi lak ahum hena khudong thiba mayok nale Maragasda Libya da khangogdana thorpa ising ichauna mioi lising ani hena sire sarkar gi cherolaman hai hauji mioi lising manga taruk lom thiba khangdan leiri leibak adugi darna da leiba dam ani kairakpadagi mafam kya ising na thumjan khibani sarkar na school amadi dukan sing thinjangkre siba migi masing hengalapa yai haina panari Colombo da chathariba Asia Cup lisingani kulumdoi Super 4 gi ngasi Sri Lanka ga sanaba match amada Bharat na toss ngamduna hana batting tawbada over nifu tareta wicket mapan turaga run chama matfudra tare lawkri Bharat ki captain Rohit Sharma na noma masana cricketer run lising tara yobang ngamle Virat Kohli gi matungda khwaidagi thuna run lising tara lobang ngamba sanaroi Rohit Sharma na oire nong chubana maram oiduna haujik makata na sanaba yadri ngarang sanakiba match amada Bharat na Pakistan bu run chani kunipanda thoikibani Aroibeda Maroiba Pau Raija Sigi Nomada Tangai Padana Changba Polam Sing Puba Indian Railway gi Akanaba Rail Gari Kongsang Railway Station gi damak ngasi jiribam thadokre Imphal West Imphal East amasung Kakching Jilla da hayeng ayuk pung mga dagi numidang waram pung taruk phawa curfew komtokani Rashtrapati Draupadi Murmu na hairi Lomi Singi hak ngaktuna thamba amasung makhoi gi tungi pungsi section na thambi ba haibasi sarkar gi daitani Awang Nongpok Raija Singh da Paikapa project yauna infrastructure project marfutara ngasi ngaksel mantri Rasa Singh sangakre amasung Morocco da thokiba yuar habda siba migi masing lising ani chanipan henkre Libya da ising ichauna mioi lising ani hena sire Pau loijare